ꯌꯨ ꯊꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯌꯨ ꯊꯛꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯥꯔꯣꯏ ꯑꯃꯗ ꯗꯤꯔꯍꯝ 4 ꯄꯤꯔꯒ ꯕꯖꯥꯔꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯂꯩꯔꯨꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯕꯖꯥꯔꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯤꯉꯩꯗ ꯍꯖꯔꯠ ꯃꯟꯁꯨꯔ ꯕꯤꯟ ꯑꯝꯃꯥꯔ ꯕꯁꯔꯤ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯕꯌꯥꯟ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯖꯔꯠꯅ ꯀꯅꯥꯒꯨꯝꯕ ꯐꯀꯤꯔ ꯑꯃꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯆꯥꯟꯗꯥꯒꯤ ꯑꯄꯤꯜ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥꯒꯨꯝꯕꯅ ꯐꯀꯤꯔ ꯑꯁꯤꯗ ꯗꯤꯔꯍꯝ 4ꯇꯪ ꯄꯤꯕꯤꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛ ꯗꯨꯑꯥ 4 ꯇꯧꯕꯤꯒꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯉꯣꯟꯗ ꯌꯥꯎꯔꯤꯕ ꯗꯤꯔꯍꯝ 4 ꯑꯗꯨ ꯐꯀꯤꯔ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯖꯔꯠ ꯃꯟꯁꯨꯔꯅ ꯁꯦꯕꯥꯔꯣꯏ ꯑꯗꯨꯗ ꯍꯪꯉꯤ, ꯍꯥꯏꯌꯨ ꯀꯔꯝꯕ ꯗꯨꯑꯥ ꯄꯥꯝꯕꯒꯦ? ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯍꯥꯖꯟ ꯑꯃ ꯂꯩ, ꯃꯉꯣꯟꯗꯒꯤ ꯑꯩꯍꯥꯛ ꯅꯤꯡꯇꯝꯅ ꯂꯩꯕ ꯄꯥꯝꯖꯩ꯫ ꯍꯖꯔꯠ ꯃꯟꯁꯨꯔꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯗꯨꯑꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯊꯪꯗ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯗꯤꯔꯍꯝꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯄꯥꯝꯖꯩ꯫ ꯍꯖꯔꯠꯅ ꯃꯗꯨꯒꯤꯗꯃꯛ ꯗꯨꯑꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯒꯤ ꯃꯍꯥꯖꯟ ꯑꯗꯨꯕꯨ ꯌꯨ ꯊꯛꯄ ꯇꯣꯛꯍꯟꯕꯤꯔꯒ ꯇꯧꯕꯥ ꯇꯧꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯇꯧꯕꯥ ꯑꯗꯨꯕꯨ ꯀꯕꯨꯜ ꯇꯧꯕꯤꯕ ꯄꯥꯝꯖꯩ꯫ ꯍꯖꯔꯠꯅ ꯃꯁꯤꯒꯤꯁꯨ ꯗꯨꯑꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯒꯤ ꯃꯍꯥꯖꯟꯒꯤ, ꯑꯗꯣꯝꯒꯤ ꯑꯃꯁꯨꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯒꯨꯅꯥꯍ ꯀꯣꯛꯄꯤꯕ ꯄꯥꯝꯖꯩ꯫ ꯍꯖꯔꯠꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯗꯨꯑꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯃꯈꯨꯠ ꯍꯥꯡꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯃꯍꯥꯖꯟꯅ ꯁꯥꯎꯔꯕꯁꯨ ꯑꯩꯕꯨ ꯈꯔ ꯐꯨ-ꯆꯩꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯍꯦꯛ ꯌꯧꯁꯤꯟꯈꯤꯕꯗ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯖꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯑꯁꯨꯛ ꯇꯞꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯖꯟ ꯑꯗꯨꯅ ꯁꯥꯎꯕ ꯑꯃꯁꯨꯡ ꯐꯨ-ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯍꯪꯂꯛꯏ, ꯀꯔꯝꯕ ꯗꯨꯑꯥ ꯇꯧꯍꯜꯂꯛꯄꯒꯦ? ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯍꯥꯟꯕ ꯗꯨꯑꯥ ꯑꯗꯨꯗꯤ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯅꯤꯡꯇꯝ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯖꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯇꯝꯕ ꯐꯪꯍꯟꯕꯤꯔꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯗꯨꯑꯥꯗꯤ ꯀꯔꯤꯅꯣ? ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯈꯨꯝꯃꯤ, ꯗꯤꯔꯍꯝꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯐꯪꯖꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯖꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯉꯣꯟꯗ ꯗꯤꯔꯍꯝ 4,000 ꯄꯤꯔꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯗꯨꯑꯥꯗꯤ ꯀꯔꯤꯅꯣ? ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯑꯗꯣꯝꯕꯨ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯑꯇꯩ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯒꯤ ꯇꯧꯕꯥ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯖꯟꯅ ꯍꯥꯏꯔꯛꯏ, ꯑꯩ ꯒꯨꯅꯥꯍ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯧꯕꯥ ꯇꯧꯖꯔꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯗꯨꯑꯥꯗꯤ ꯀꯔꯤꯅꯣ? ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯒꯤ, ꯑꯗꯣꯝꯒꯤ, ꯕꯨꯖꯨꯔꯒ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯒꯨꯅꯥꯍ ꯀꯣꯛꯄꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯖꯟꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯖꯟ ꯑꯗꯨꯅ ꯃꯪꯗ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯪꯅ ꯉꯝꯕ ꯊꯕꯛꯇ ꯅꯪꯅ ꯆꯤꯡꯅꯗꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯉꯝꯕ ꯑꯗꯨ ꯑꯩꯅ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯗꯨꯒꯤ, ꯃꯟꯁꯨꯔꯒꯤ ꯑꯃꯁꯨꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯒꯨꯅꯥꯍ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄꯤꯔꯕꯅꯤ꯫